नुमित अदु हौख्रे नोंगानबगा तोन तंदे मांदे हगोटलगा इरुजख्रे लोइरदुना हिंजांग नापी सेमनबा थोरई रणबीरना हाय माय माय तोन ngасidi phane oina seludana mi mamangda phasade tona as taliso sidum setke ranbirna hai hai ibema mina kitada nokna khini chalu chalu phane gama namara piu hayo ton machindu tum thoklaga pisumani gatu samjinna kai saurangna na mama bu thirei tona palem segai bi kai da lege mapandagi mama na khumlai ton ai sida leye kaidorage tona ho phanem ta piru law masagi thasada wai du tabada mama du proprop sanglaglaga upudai phane ma lauthoklaga pi se hai gadro set ba mama se piuro tona hoya zare set piu haide memsana haima kaino ne masibo ayuk sida isona mang thari sibo tona hapen waise adum setpe yabane ami mamangda phasaiga phasadega isau lang lang dana phanek tu haiboi haitoboy selaga injang semba thokre nihak leiraga legai gi mi khaisu langna duna injang semba yaurare dinesu hek lakpaga atai de yengde tona phanek selaga lerambaduda angak poikre school gi uniform phanek setpaduna makhalamani ngasigi phanek setpaduna tongi khwaidagi yengningba ningthiba haibadu oire dinesti mamit kupta kai yengbaduda mi mayamsu lairiduda akasna farak tarai karino kanar khanse hairaga kadai yengino akas ki waiduda mayamdu loina dinesti yengai dinesu ikaire adubo ngamnaba khomlai tona phanek setpasida ngaglibani tonsu nomi Dines school chatpadasu seli dudi Dines na color khenai dudi Dines ki wata duda mayamdu loina noi asumna bamon marina thokpa thapadu loisilakadore laigi lukatnaba kanna sem sari konthonglomdagi Roger ga Jacob ga nomi wari sanaraga changlai tona aya bye labo Anidu khombadi laardana chapmanana hari wow bye adu hairaga anidu amu yengnei Roger wakhalda mathanta khali masi homosi chanamaki tonsi pamijalo Jacob su mathanta wakhalda khali best friend ni di hai aduga pami male tondi aina longdoi sibo ha hayo tona Karino animo posta laridubo chango akhoi lairaba khangpok sangsida Jacob na as karino he asibu wane da tuka sadra Roger na bye nang wathido amohoroklabo anidu tonga punna changlaglaga sofa ka du da phami manang pisu thorai channa daro sir uda koire nungai riba mathanda wakhalda khali as Jacob haido amasi ora male kai khupasano sidia asidabu akhoi che tonsina phone piraklaga pithokrise apani Roger na nungai ri nangdi chandu karimta khumde Jacob de yenglaga manglaga leibaduda tona khon kalapna karino nanaro panglabo mina hangise khumda kai manglei dubo chandu ikairap tongna Kaya habino daro sir taudre asida siro Jacob haise Roger na hoi mane akhoi le kai de ne nangbu nungai ribo channa nungai ri Jacob tu wadi ngangde tumina dumlei masu wakhal da khali karino ne nupi ni kaina chaga yenglei sibo daw ni kaina tawra dawni pamjaba machi sinati yengbirakte Kanadabana oina yengbi leiri sagatnariba wakhal mayamdu tonna thugairi osa paise changai boina Jacob na ton phanek setpado yam phasei chandu cha thakpa horpada khanga hari mathanta khalli karino ne phasariba masaksiga vocal city nupi gi type da
ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯔꯣꯖꯔꯅ ꯀꯩꯗꯧꯔꯦ ꯆꯟ? ꯆꯟꯅ ꯗꯥ ꯖꯦꯀꯣꯕꯀꯤ ꯚꯣꯀꯜꯁꯦ ꯅꯣꯛꯅꯤꯡꯕ꯫ ꯖꯦꯀꯣꯕꯅ ꯍꯌꯦꯡꯋꯥꯏ ꯅꯣꯏꯁꯦꯒ ꯑꯣꯟꯊꯣꯛꯅꯗꯣꯏꯅꯤ꯫ ꯆꯟꯁꯨ ꯇꯣꯟꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯔꯣꯖꯔꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯅꯣꯛꯇ꯭ꯔꯗꯤ ꯐꯖꯗ꯭ꯔꯦꯅ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯔꯣꯖꯔꯅ ꯑꯣꯟꯊꯣꯛꯅꯍꯜꯂꯣꯏ, ꯑꯩꯅ ꯌꯥꯗꯦ, ꯇꯣꯟꯒꯤ ꯚꯣꯀꯜꯁꯤꯗꯅꯤ ꯑꯩꯅ ꯆꯥꯛꯆꯩꯁꯤ, ꯅꯠꯇ꯭ꯔꯣ ꯚꯥꯏ? ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟꯗ ꯃꯤꯁꯤ ꯊꯛ ꯀꯞꯁꯤꯜꯂꯤ꯫ ꯇꯣꯟꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯆꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯥꯛꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯃꯥꯏ ꯃꯥꯏ ꯃꯐꯝ ꯆꯥꯕꯗ ꯌꯦꯡꯂꯒ ꯐꯝꯅꯈ꯭ꯔꯦ꯫ ꯀꯥꯏꯗꯒꯤꯅꯣ ꯗꯤꯅꯦꯁꯀ ꯔꯣꯖꯔꯒ ꯖꯦꯀꯣꯕꯀ ꯄꯔꯦꯡ ꯁꯥꯅ ꯍꯦꯛ ꯊꯪꯅꯅ ꯐꯝꯂꯨꯔꯦ꯫ ꯃꯃꯥꯡꯗꯅ ꯇꯣꯟ ꯐꯝꯂꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯆꯥꯛꯄꯨ ꯆꯥꯒꯗ꯭ꯔꯥ ꯇꯣꯟꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯐꯅ ꯋꯥꯖꯔꯦ꯫ ꯇꯣꯟꯅ ꯇꯞꯅ ꯍꯣ ꯍꯥꯎꯇ꯭ꯔꯕꯣ ꯅꯣꯏ ꯑꯍꯨꯝ? ꯗꯤꯅꯦꯁꯅ ꯍꯥꯎꯋꯦ, ꯅꯪ ꯌꯦꯡꯕꯗ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯣꯟꯅ ꯑꯁ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ? ꯗꯤꯅꯦꯁꯅ ꯅꯨꯡꯇꯤꯒꯤ ꯎꯔꯁꯨ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯐꯖꯩ ꯇꯣꯟ, ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯔꯣ꯫ ꯇꯣꯟꯅ ꯉꯝꯖꯗ꯭ꯔꯦ ꯕꯤꯕꯨꯂꯥ ꯆꯨꯏꯆꯣ꯫ ꯁꯣꯝꯗ ꯔꯣꯖꯔꯗꯤ ꯏ ꯀꯥꯔꯛꯏ꯫ ꯑꯃꯐꯥꯎ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯇꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯇꯨꯃꯤꯟꯅ ꯖꯦꯀꯣꯕꯇ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯃꯁꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥꯁꯤ ꯃꯊꯤꯕꯣꯡ ꯆꯥꯒꯦꯗꯤ ꯂꯩꯇꯗꯅ ꯇꯣꯟꯒꯤ ꯐꯅꯦꯛ ꯌꯦꯡ ꯂꯩꯔꯦ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯅꯦ ꯚꯥꯏ, ꯃꯥꯏꯁꯤꯕꯨ ꯄꯥꯝꯃꯤꯖꯥꯠꯂꯣ? ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯂꯩꯔꯝꯃꯗꯤ ꯁꯤꯃꯤꯅꯅꯤꯍꯦ꯫ ꯔꯣꯖꯔꯅ ꯑꯦ ꯌꯥꯔꯦ ꯅꯪ ꯃꯁꯨ, ꯆꯥꯔꯣ ꯊꯤꯕꯣꯡꯗꯣ, ꯏ ꯀꯥꯕꯗ ꯅꯪꯁꯨ ꯌꯥꯎꯗꯣꯔꯦ꯫ ꯖꯦꯀꯣꯕꯅ ꯀꯔꯤꯅꯣ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯔꯛꯏꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯛꯂꯅꯨ, ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯗꯤꯅꯦ ꯈꯣꯏꯃꯨ ꯃꯌꯥꯝ ꯏꯟꯕ ꯇꯥꯕꯅꯤ, ꯃꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯔꯣꯖꯔꯅ ꯌꯥꯔꯦꯗ ꯅꯪꯕꯨ ꯂꯦꯞꯄꯣ꯫ ꯑꯅꯤꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯅꯕꯗꯨ ꯐꯖꯅ ꯇꯥꯗ꯭ꯔꯕꯁꯨ ꯇꯣꯟꯅ ꯎꯔꯝꯃꯤ꯫ ꯇꯣꯟꯅ ꯚꯥꯏ, ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯔꯤꯗꯣ? ꯍꯥꯎꯇ꯭ꯔꯕꯣ? ꯍꯩꯅꯗ꯭ꯔꯕꯣ? ꯔꯣꯖꯔꯒ ꯖꯦꯀꯣꯕꯀ ꯄꯨꯟꯅ ꯈꯨꯝꯃꯛꯏ, ꯍꯦꯔꯥ꯫ ꯇꯣꯟꯅ ꯅꯣꯏ ꯑꯅꯤꯁꯦ ꯇ꯭ꯋꯤꯟꯁꯀꯤ ꯇꯥꯏꯞꯇ ꯗꯥꯏꯂꯣꯒꯁꯨ ꯆꯞ ꯆꯞ ꯃꯥꯟꯅꯩ꯫ ꯗꯤꯅꯦꯁꯇꯨ ꯔꯣꯖꯔꯒ ꯊꯪꯅꯕꯅꯤꯅ ꯃꯥꯕꯨꯗꯤ ꯎꯔꯦ꯫ ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯏ꯫ ꯅꯣꯏ ꯑꯅꯤꯔꯣ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯍꯥꯏꯁꯦ? ꯔꯣꯖꯔꯅ ꯑꯧ ꯏꯌꯥꯝꯕ꯫ ꯖꯦꯀꯣꯕꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ, ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁ ꯌꯥꯝ ꯋꯥꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯣꯟ ꯀꯥꯏꯅ, ꯀꯥꯏꯗꯤ ꯅꯀꯂꯤ ꯃꯕꯨꯡꯅꯣ, ꯈꯨꯄꯛꯇꯗꯤ ꯍꯥꯏ ꯀꯥꯟꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯅꯔꯦ꯫ ꯇꯣꯟꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯍꯩ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯊꯣꯔꯛꯏ꯫ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯀꯧꯕꯅꯤꯅ ꯗꯤꯅꯦꯁꯁꯨ ꯑꯀꯥꯁꯀ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯏꯟꯅꯔꯛꯄꯗꯨꯗ ꯖꯦꯀꯣꯕꯅ ꯎꯔꯦ꯫ ꯖꯦꯀꯣꯕꯅ ꯇꯣꯟ, ꯅꯀꯂꯤ ꯅꯕꯨꯡꯗꯨ ꯏꯟꯅꯔꯛꯏ꯫ ꯇꯣꯟꯁꯨ ꯑꯣꯟꯊꯣꯔꯛꯏ, ꯑꯦ ꯗꯥ ꯗꯤꯅꯦꯁ ꯀꯥꯏꯗꯅꯣ? ꯗꯤꯅꯦꯁꯅ ꯀ꯭ꯋꯥ ꯆꯥꯔꯨꯒꯦ, ꯅꯣꯏꯗꯤ? ꯇꯣꯟꯅ ꯍꯩ ꯂꯩꯕ ꯆꯠꯄꯅꯦ, ꯑꯩꯉꯣꯟꯗ ꯀꯣꯛ ꯂꯩꯔꯣ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯗꯤꯅꯦꯁꯅ ꯀ꯭ꯋꯥ ꯆꯥꯗꯕ ꯃꯤꯗ ꯀ꯭ꯋꯥ ꯂꯩꯍꯟꯕ ꯅꯨꯡꯉꯥꯏꯇꯦ, ꯍꯥꯎꯁꯨ ꯍꯥꯎꯔꯣꯏꯕ꯫ ꯇꯣꯟꯅ ꯏꯁ꯫ ꯃꯈꯣꯏ ꯃꯉꯥꯗꯨ ꯗꯨꯀꯥꯟ ꯈꯔ ꯆꯥꯎꯕ ꯃꯦꯟ ꯔꯣꯗ ꯂꯣꯝꯗ ꯂꯩꯕꯗꯨꯗ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯔꯤꯉꯩꯗ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯂꯥꯛꯄ ꯄꯥꯔꯤꯁꯨ ꯄ꯭ꯔꯦꯝꯒ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯗꯨꯀꯥꯟꯗ ꯇꯣꯟ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯄꯣꯠ ꯂꯩꯕ ꯁꯥꯖꯤꯟꯅꯔꯒ ꯆꯪꯂꯛꯏ꯫ ꯄ꯭ꯔꯦꯝꯅ ꯑꯦ ꯆꯦ ꯀꯩ ꯂꯩꯔꯤꯅꯣ? ꯇꯣꯟ ꯁꯠ ꯌꯦꯡꯂꯛꯏ, ꯍꯩꯃꯥ ꯍꯩ ꯑꯆꯥꯔ ꯂꯩꯔꯝꯕꯅꯦ, ꯅꯣꯏ ꯑꯅꯤꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯄꯥꯔꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ꯫ ꯗꯤꯅꯦꯁꯅ ꯑꯣꯏꯗꯕ ꯉꯥꯡꯗꯧ ꯁꯔꯨꯛ ꯅꯪ ꯂꯨꯝ ꯂꯥꯛꯄꯅꯤ ꯗꯥꯏꯔꯦꯛ ꯍꯥꯏꯌꯨꯅꯦ ꯅꯨꯄꯥꯅꯕꯣ꯫ ꯄꯥꯔꯤꯅ ꯏꯌꯥꯝꯕ ꯂꯩꯕꯩ ꯕꯦꯕꯥꯔ ꯇꯧꯕꯤꯕꯅꯤ, ꯍꯣꯏꯅꯦ ꯅꯆꯟꯁꯦ ꯂꯨꯝꯕ ꯂꯥꯛꯆꯕꯅꯤ, ꯌꯥꯔꯕꯣ? ꯇꯣꯟꯅ ꯑꯁ ꯑꯃꯨꯛ ꯈꯠꯅꯔꯛꯇꯣꯏꯔꯥ? ꯍꯩ ꯉꯥꯏꯈꯣ, ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯅꯨꯄꯥ ꯈꯠꯅꯕꯁꯦ ꯍꯧꯅꯁꯥꯅꯤ, ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯣꯏꯗꯕ ꯑꯩꯒꯤ ꯍꯥꯛꯇꯛꯇꯗꯤ ꯈꯠꯅꯕꯤꯅꯨ꯫ ꯃꯔꯛ ꯊꯠꯂꯒ ꯔꯣꯖꯔꯅ ꯀꯩꯗꯧꯕ ꯌꯨꯝ ꯄꯥꯜꯂꯣꯏꯗꯣꯏꯕ? ꯅꯨꯄꯥꯅ ꯑꯁꯨꯛ ꯌꯥꯝ ꯇꯥꯟꯅꯩꯁꯤꯗꯤ, ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤ꯫ ꯄꯥꯔꯤꯅ ꯑꯦ
Yamling nangangida. Roserna, nang dang nuparo, ay sinupane, karnera kani, ikusi. Donna, as, bye, pari, tose, mi mamang sida ikay ba amta kangdro noy bo. Dinesh na, ay amalay ribasi, noy na kay suusitre ne, ha? Pari na, ay di yambada lan kidabra kanjay. Dinesh na, yare, bebada morok sabam yawidu, torokano, swayda sainara kani. Nupagi haunabi matang-matang pingganarei, kaidayno makoy masel hekta pugaynarei. Tanzaduda nubidauna tekoy na koy rasu, inakunba, larik hayba, budi lausing layba, Jacob na, tongi kudang tap pairaga, oto ma mikumdabay kambaduda, chinglaga oto du tonglaga chatkre. Jacob na oto dagi laurami. Ho kanagera punagera, noy thokba tahoro, tondi nupini, lekay sara salani, yam hasade. Izat mangya ponte, ako'y salehe. Tuwan na, bay, kaya no. Jacob na, hay, nang maso, napagi bayro, asin pibam sida, hinini bo, siminawa siya ko'y da. Tuwan na, punari singse kandok tagay, ako'y na sumayin sat pa si Pazari bo, at ay kandrasu, Rosa si pilingay di tinarakwa, friend ni. Jacob na, ho nang se, nupini, nang wahaw day, kanarakwa ni, tandro, nupina liya batamo. Nangi phanabani aina tawribase. Tondu makha tadre tumina dum laire. Jacob ka auto tonglaga adum chatle. Somdana punaribasingdu laikai ki alsingna khamdokle. Roserna gyan tarakpada Jacob ka tonga leiramdabadu adum phana khandoi. Khanarakpaduda Jacob na tonbu mayumda pusinkhramale khalaga ton hoida lai. Mathong maram khangdagay pangphuda phunakibani nihakdangduda kanana kanano gyan taba nate nakhangda thilakpagi naisu khra khra taraduna kurta angawbaduda I khara tairaga changlakpadu ubada thabak loisilamba abemna hema Roser kaidore Roser na kaisu tawde se Jacob tu kokthokpiro akoy hankrage abemna kaino noi pulap chatkidaine ngaiko imung daga sangkibra aidi uhaudre yenukige abemdu manawbiga Jacob ka leibra haiduna thirakpani leiramdabaduda amuk thorai abemna lehaudie phone yawardi tawraga hango nate natondu nahi taridu kaigino ba Roserna che ton lumba lakpa nupani ga sida thabak suba iyamaduga akoy kaiguma khardai khanarapani abemna as ako'y tondubu kay sakrasano. Roserna, laikay ahalgay na kamdurokpaday, ay niyinglakpada ay gimarugtuga tonga layramdamududa, sida layramgadra na lakpane. Pare, phone tawge. Abiyam na, hoy, ado ising achamba na amta na may gado tathaw aduga hidak hapsi. Roserna, yarni che. Roserna, Jacob ta call tawi, adubu pairaktre. Tonda amuk tawbadasu imungdagi oina kinglakpay makol tarai. Roserna, phone pairakte Jacob su, tonsu yumda thanambayra kingay se. Abemna, mani, ton giring toni, kaida chatlino ba noina phunaraga khamge haidraga. Roserna, phare se, ai chalage, marup tu laglasu gari pukre haibiyo, horen amo gari pharak tarasu ai lawba laglage. Abemna, asokpaduga yam nungaite. Hoy, hairage, yumda pothauro ko. Roserna, hoy se. Roser su mayumda hankre. Somdana Jacob hoida tondu puraglaga maikada phamlaga lei. Jacob na mapanda thoroglaga mamada call tawi. Rita na, thoy, kedore. Jacob na tapna. Ma, ay nupi si Leko, ako'y dalay. Ado, noy gipangtabi hidak to, halakpada, amata puro. Namong si tomboy ni, hausi mahakti si Lehaba siya, kangsadriba ni. Horendi ay mana pubada, siba soyroy. Rita na, thoy, kayo nang tawri si bo, mamdringay da, amta tindok luso, napsada ba tawnu ko? Jacob na, karino, imana ay bili si bo, ngamzararoy, lalakta narol day purak liba ni. Hala nate, magi haktagta nupa mayam punaw riba ni.
ꯑꯗꯨꯗ ꯈꯪꯗꯦ ꯂꯥꯛꯑꯣ ꯍꯤꯗꯥꯛꯇꯨ ꯄꯨꯔꯒ ꯔꯤꯇꯥꯅ ꯀꯔꯤꯅꯣ ꯅꯪꯕꯣ ꯃꯤꯒꯤ ꯃꯆꯥꯗꯨ ꯑꯗꯨꯝꯅ ꯃꯁꯥꯅ ꯌꯥꯗꯅ ꯂꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯣꯏ ꯕꯕꯥꯅ ꯇꯥꯔꯗꯤ ꯅꯪꯅꯦ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯩ ꯏꯅꯥꯎ ꯀꯥꯏꯗꯅꯣꯃ ꯆꯠꯆꯈ꯭ꯔꯒꯦ ꯂꯩꯍꯧꯔꯣ ꯅꯣꯏ ꯃꯥꯡꯈ꯭ꯔꯒ ꯊꯤꯔꯛꯀꯅꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯔꯤꯇꯥꯅ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯍꯩꯃꯥ ꯊꯣꯏ ꯊꯣꯏ ꯊꯝꯈ꯭ꯔꯦꯅꯦ ꯑꯁ ꯀꯥꯏꯗꯩꯅꯣ ꯃꯥꯅ ꯅꯨꯄꯤꯒ ꯄꯨꯔꯛꯂꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯃꯥꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯦꯜꯂꯁꯅꯨ ꯈꯟꯗꯨꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯂꯣꯏꯕ ꯐꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯁꯣꯝꯗꯅ ꯖꯦꯀꯣꯕꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯦ ꯖꯦꯀꯣꯕꯅ ꯇꯣꯟ ꯑꯩꯈꯣꯏꯅꯤ ꯄꯨꯂꯤꯁꯅ ꯐꯥꯗꯣꯔꯦ ꯀꯥꯏꯗꯅꯣ ꯂꯣꯠꯂꯣ ꯍꯥꯏꯔꯛꯑꯦ ꯔꯣꯖꯔꯅ ꯂꯥꯛꯑꯣ ꯀꯥꯏꯗꯣꯝꯃ ꯆꯠꯍꯧꯔꯁꯦ ꯌꯨꯝꯗ ꯍꯟꯕꯗꯤ ꯌꯥꯔꯔꯣꯏ ꯇꯣꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅꯤꯅ ꯀꯔꯤ ꯂꯥꯟꯒꯦ ꯍꯥꯏꯁꯦ ꯍꯦꯔꯥ ꯌꯨꯝ ꯍꯜꯂꯒꯦ ꯄꯨꯂꯤꯁꯀ ꯃꯋꯥ ꯂꯧꯗꯦꯗ ꯖꯦꯀꯣꯕꯅ ꯑꯁ ꯅꯪꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯔ ꯃꯥꯜꯂꯦ ꯃꯃꯥ ꯃꯄꯥꯅ ꯈꯪꯗꯣꯛꯇꯈꯩ ꯂꯣꯠꯈꯤꯕ ꯑꯩꯈꯣꯏꯅꯤꯅ ꯊꯣꯛꯍꯟꯕꯅꯤ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤ ꯀꯣꯟꯅ ꯏꯔꯥꯡ ꯅꯦꯝꯊꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯃꯤ ꯅꯪꯕꯣ ꯇꯣꯟꯅ ꯑꯁ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯠꯇꯦ ꯀꯥꯏꯗꯅꯣ ꯂꯣꯠꯇꯣꯏꯁꯤꯕꯣ ꯖꯦꯀꯣꯕꯅ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯖꯦꯀꯣꯕꯅ ꯃꯄꯥꯒꯤ ꯀꯥꯔ ꯑꯃ ꯄꯨꯔꯛꯂꯒ ATMꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯣꯔꯦꯔꯣꯝꯗ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯛꯂꯦ ꯁꯣꯝꯗꯁꯨ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛ ꯑꯍꯜꯈꯩ ꯃꯊꯥ ꯁꯥꯟꯅꯔꯦ ꯐꯣꯟ ꯐꯪꯉꯤ ꯊꯝꯂꯝꯂꯕꯅꯤꯅ ꯄꯥꯎ ꯐꯥꯎꯗꯧꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯦꯝꯆꯥꯅ ꯏꯕꯦꯝꯃ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯅꯥ ꯀꯅꯥꯒꯤ ꯅꯝꯕꯔ ꯌꯥꯎꯒꯦ ꯌꯦꯡꯉꯨ ꯃꯊꯪ ꯃꯊꯪ ꯇꯧꯔꯒ ꯍꯪꯉꯨ ꯑꯕꯦꯝꯅ ꯍꯣꯏ ꯉꯁꯥꯏ ꯃꯣꯏ ꯈꯔ ꯈꯟꯅꯔꯛꯄꯗꯒꯤ ꯔꯣꯖꯔꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯖꯦꯀꯣꯕ ꯀꯧꯕ ꯃꯔꯨꯞꯇꯨꯒ ꯆꯠꯈꯤ ꯍꯥꯏꯔꯝꯕꯅꯤ ꯔꯣꯖꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅꯤ ꯂꯩꯔꯝꯗꯦ ꯍꯥꯏ ꯃꯦꯝꯆꯥꯅ ꯍꯣꯏ ꯑꯝꯇ ꯇꯧꯔꯒ ꯌꯦꯡꯉꯨ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯕꯦꯝꯅ ꯇꯣꯟꯒꯤ ꯐꯣꯟꯗꯒꯤ ꯔꯣꯖꯔꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯏ ꯔꯣꯖꯔꯅ ꯍꯜꯂꯣ ꯚꯥꯏ ꯅꯪꯕꯨ ꯉꯁꯥꯏ ꯀꯥꯏꯗ ꯂꯣꯠꯂꯨꯏꯅꯣ ꯑꯕꯦꯝꯅ ꯔꯣꯖꯔ ꯑꯩꯅꯦ ꯆꯦ ꯑꯕꯦꯝꯅꯦ ꯑꯩꯈꯣꯏ ꯇꯣꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯔꯣꯖꯔꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯃꯔꯨꯞꯇꯨꯁꯨ ꯐꯣꯟ ꯄꯥꯏꯗꯦ ꯃꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯕꯦꯝꯅ ꯍꯣꯏ ꯑꯝꯇ ꯆꯠꯂꯒ ꯍꯪꯕꯤꯔꯛꯑꯣ ꯔꯣꯖꯔꯅ ꯍꯣꯏꯁꯦ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯖꯔ ꯄꯟꯊꯕ ꯇꯧꯗꯨꯅ ꯖꯦꯀꯣꯕ ꯍꯣꯏꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯀꯣꯃꯟ ꯔꯨꯝꯒꯤ ꯁꯣꯐꯥꯗꯨꯗ ꯔꯤꯇꯥꯗꯨ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯔꯣꯖꯔꯅ ꯑꯟꯇꯤ ꯔꯤꯇꯥ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯔꯣꯖꯔꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯑꯟꯇꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯅꯣꯏ ꯃꯔꯨꯞꯅ ꯇꯧꯔꯤꯕꯁꯤ ꯔꯣꯖꯔ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯑꯟꯇꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯔꯤꯇꯥꯅ ꯍꯣ ꯅꯨꯄꯤ ꯆꯦꯜꯂꯛꯄꯅꯤ ꯅꯨꯄꯤꯗꯨꯅꯗꯤ ꯆꯦꯟꯕꯗꯣ ꯌꯥꯗꯦ ꯍꯤꯗꯥꯛ ꯄꯣꯔꯛꯎ ꯀꯥꯏꯅ ꯉꯁꯥꯏ ꯑꯩꯅ ꯊꯕꯛ ꯆꯤꯜꯂꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯤ ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯆꯦꯜꯂꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯣꯏꯕꯣꯏ ꯅꯤꯡꯕꯅꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯒ ꯄꯨꯔꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅꯤ ꯅꯣꯏ ꯑꯪꯀꯜꯅ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯐꯣꯟ ꯇꯧꯔꯒ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯣꯔꯦ ꯂꯥꯏꯟꯂꯣꯝꯗ ꯆꯠꯈꯤꯕ ꯎꯌꯦꯅ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯔꯣꯖꯔ ꯔꯤꯇꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥꯒꯨꯝ ꯑꯅꯥꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯋꯥꯈꯜꯅ ꯃꯪꯂꯗꯨꯅ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯈꯪꯍꯧꯗꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯠꯀꯦꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯏ ꯔꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯉꯛꯂꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯉꯥꯏꯈꯣ ꯅꯪ ꯃꯔꯨꯞ ꯑꯅꯤꯃꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯟꯇꯤꯅ ꯍꯥꯏꯁꯦ ꯊꯥꯖꯧ ꯔꯤꯇꯥꯒꯤ ꯋꯥꯈꯜꯗꯗꯤ ꯔꯣꯖꯔꯅ ꯀꯞꯂꯤꯕꯗꯨ ꯄꯥꯈꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯔꯣꯖꯔꯅ ꯑꯟꯇꯤ ꯆꯦꯜꯂꯁꯅꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯅꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯔꯨꯞꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯄꯨꯔꯥ ꯃꯝꯂꯦ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯂꯩꯕꯗꯨꯒꯤ ꯅꯥꯀꯟꯗ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ ꯃꯁꯤꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯕꯕꯥ ꯅꯆꯥꯒꯤ ꯑꯁꯣꯟꯕ ꯃꯇꯧꯁꯤꯗ ꯉꯁꯤꯗꯤ ꯃꯥꯏꯊꯤꯍꯧꯔꯦ ꯏꯆꯥꯅ ꯑꯗꯨꯛ ꯄꯥꯝꯖꯕꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯍꯥꯏꯅꯒꯦ ꯍꯥꯏꯈꯤꯕꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯦ